Hi mayam nungaibibro ngasidi mayam tawjaradawiba reading asi X ki yam hangi ko haidi aigi video da nambana haidi X ki adum hang leire ko X ki current energy X ki kamaina tawri haibada yengsi ko mayam. Hi, this is Shakeela yumnam, a certified tarot and crystal healer. Pile selection tawsi aigi screen da pijariba pile anisi asidagi adomda attract tawba pile ama khanbiro pile do khanbidringe mamangda mitu ushanbiraga sor sangna ahumlak chingsanbira ahumlak khondopiyu aduga posture chana phambiyu straight ta muscle singo relax tawbiyu 7 chakra do relax tawbiyu aduga screen da pijariba pile anisi dagi adom attract tawba adom na pamjaba pile ama khanbiyu ahanbada pile number 1 khanba singi yangase ko pile number 1 khanba singi exi karen inate kare habdo kini kisna bai tawbiyu aram song thora oh Pile number 1 khanbasing ko pile number 1 khanbasing adonga khangnariba haidi khangnaramba haidare ko x oigramina khangnaramba misak mioi ase yamna haidi haisingba adugumba misak ama oiba malik ko yamna haidi kok leiba ngaki oiba logic thinking yamna leiba ko emotional thinking dai shu logic thinking na hena yamna chatpa mali chumagadi comment da pibiro chumme haina logic thinking na hena chatpa malik ko haibadi emotionally kidang tau khotlaga tu tha khotaba mi adumai tawba oidabado adumaina oide yamna sharp oiba haidi kokse yamna mina ingit amtang tawbada yamna khangba miyoido adumaina oiyeba habadi yamna haisingba haitare yamna haisingba misi leidana sing taragasu haisingja taragasu mi amna themba natraga naubada adumaina chatpa miyoi oidana ko leidana ko adugumba miyoi ama oideba yamna haisingba adagi mina kainom ngangthorakpa oitaragasu sat sat pakhum piba ngamba habadi koithok koisin tawdabida point da sat hekta pakhum piba mido adumaina tawebako adomgi x se ko adumai tawi aduga adomga loinaringai matamdo adomga loinaringai matamdo pass ki loinaringai matamdo su hojiki hairiba misak mioi asi adomna apamba kainom haitarsu adomgi apamba da namdai haibai wadi nateko aduiduna kaigumba haidi oiba yaroidaba pot kaiga oy taragasu nanggisidi yaroini haiga jab jab pat pat kaaga haibado adumaina tawba mioi ama oy aduga masi growth kidi yamna khanba mioi ama oy ko habadi career gi oy taragasu kainom yengba matamda yamna pakna sanna yamna lapna tunggi yengba haitare tunggi yengba aduga leiriba phibamdo aduda aidi singaisi mai pa aidi businessman oy taragasu mai pa aba mioi singi oy taragasu ko singaisi mai pa haiga aduda loisanba nataba ko hena haidi sana yengbado hena adudagi hena growth se haidi loiba naidaba growth adumaina pamba misak mioi do adumaina tawi ko adagi hꯧꯖꯤꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯗ ꯍꯥꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯃꯄꯥꯟ ꯂꯝꯗ ꯑꯕ꯭ꯔꯣꯗꯇꯒꯨꯝꯕ ꯆꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯤꯡꯕ ꯇꯨꯡꯗ ꯑꯗꯨꯃꯥꯏꯅꯒꯤ ꯁꯥꯟꯅ ꯃꯤꯠꯌꯦꯡ ꯌꯦꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯣꯏꯌꯦꯕꯀꯣ ꯑꯗꯒꯤ ꯌꯨꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯇꯥꯔꯒꯁꯨ ꯍꯦꯟꯅ ꯃꯥꯅ ꯇꯧꯖꯔꯤꯕ ꯄꯣꯠ ꯈꯔꯗꯣ ꯑꯗꯨꯗ ꯍꯦꯟꯅ ꯃꯈꯥꯗꯕ ꯒ꯭ꯔꯣꯠ ꯄꯥꯝꯕꯒꯤ ꯑꯗꯨꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯍꯥꯏꯕꯗꯤ ꯔꯣꯃꯥꯟꯁꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯕꯗꯩꯗꯤ ꯍꯦꯟꯅ ꯃꯥꯒꯤ ꯀꯔꯤꯌꯔꯒꯤ ꯇꯧꯒꯦ ꯈꯟꯕ ꯇꯨꯡꯒꯤ ꯑꯗꯨꯅ ꯁꯥꯕꯅ ꯍꯦꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕꯁꯤꯡꯒꯤꯀꯣ ꯑꯗꯨꯒ ꯃꯥꯁꯤ ꯍꯥꯏꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡ ꯀꯩꯀꯩꯁꯤꯁꯨ ꯌꯥꯝ ꯈꯟꯕ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯁꯤꯗ ꯍꯤꯡ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯆꯪꯗ ꯌꯥꯗꯦꯗꯅꯀꯣ ꯁꯤꯒꯤꯁꯨ ꯑꯩ ꯃꯇꯤꯛ ꯆꯥꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯁꯦꯜꯐ ꯀꯤꯌꯔꯁꯨ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦ ꯈꯟꯕ ꯃꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯀꯣ ꯑꯗꯣꯝꯒꯤ ꯑꯦꯛꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯥꯁꯤ ꯍꯥꯏꯗꯤ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏ ꯁ꯭ꯇꯨꯗꯦꯟꯁꯤꯡ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯣꯏꯕꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯔꯤꯕ ꯃꯤꯑꯣꯏ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯒꯤ ꯃꯤꯁꯤ ꯊꯣꯏꯗꯅ ꯊꯕꯛ ꯇꯧꯔꯛꯀꯗꯕ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯕ ꯐꯖꯅ ꯇꯧꯔꯛꯀꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯀꯣ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯂꯣꯏ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯒꯨꯟꯗꯨ ꯂꯣꯏꯅ ꯌꯥꯎꯋꯤ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯄꯤꯅꯔꯛꯄꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯁꯨ ꯅꯨꯄꯥ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯁꯛ ꯃꯥꯏꯊꯣꯡ ꯈꯛꯇꯪ ꯐꯖꯕ ꯅꯠꯇꯕ ꯃꯤꯒꯤ ꯑꯦꯄꯤꯌꯔꯦꯟꯁ ꯁꯛ ꯃꯥꯏꯊꯣꯡ ꯈꯛꯇ ꯑꯗꯨ ꯈꯛꯇ ꯐꯖꯕ ꯅꯠꯇꯦꯗꯅ ꯃꯤꯁꯤ ꯃꯥꯒꯤ ꯃꯒꯨꯟꯗꯨꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯣꯝꯒꯤ ꯑꯦꯛꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯀꯔꯦꯟ ꯏꯅꯔꯖꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟ ꯏꯅꯔꯖꯤꯁꯤ ꯃꯥꯁꯦ ꯅ꯭ꯌꯨ ꯃꯤꯁꯟ ꯑꯃꯗ ꯆꯪꯕ ꯍꯧꯕꯒꯤ ꯁ꯭ꯇꯥꯔꯠꯇ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏꯀꯣ ꯀꯔꯤꯌꯔꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ
ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯁꯦ ꯎꯪꯊꯔꯒ ꯂꯩꯕꯗꯤ ꯃꯥꯟꯗꯦꯀꯣ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕꯁꯤꯡꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯃꯥꯟꯗꯦ ꯃꯥꯁꯦ ꯅ꯭ꯌꯨ ꯁ꯭ꯇꯥꯔꯠ ꯅ꯭ꯌꯨ ꯃꯤꯁꯟ ꯑꯃꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯀꯔꯤꯌꯔꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯟꯖꯔꯛꯄ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯗ ꯂꯥꯛꯄ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒꯤꯗꯨꯗ ꯃꯥꯁꯤ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯇꯧꯕꯒꯤ ꯃꯣꯃꯦꯟꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯨꯞꯁꯜꯂꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯂꯩꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯣꯝꯒꯤ ꯑꯦꯛꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯃꯥꯅ ꯍꯥꯏꯗꯤ ꯅꯪꯁꯦ ꯁꯨꯈꯟ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯁꯤꯀꯣ ꯏꯃꯣꯁꯅꯦꯜꯂꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯨꯞꯁꯟꯗꯕꯒꯤ ꯋꯥꯅꯤꯀꯣ ꯅꯪꯒꯤ ꯋꯥꯈꯜ ꯄꯨꯔꯥ ꯀꯥꯎꯈꯤꯕꯃꯛꯇꯤ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯒꯠꯂꯛꯄꯒꯤ ꯌꯥꯝꯅ ꯆꯦꯁꯟꯅꯕ ꯃꯔꯤ ꯑꯗꯒꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯈꯤꯕ ꯀꯣꯏꯕ ꯁꯥꯟꯕꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯃꯣꯃꯦꯟ ꯃꯌꯥꯝꯗꯣ ꯃꯥ ꯀꯥꯎꯗꯅꯗꯤ ꯂꯩꯀꯣ ꯑꯗꯨꯒꯨꯝꯕꯗꯨ ꯀꯥꯎꯗꯅꯗꯤ ꯂꯩ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯆꯠꯃꯤꯟꯅꯈꯤꯕ ꯖꯒꯥꯗꯨ ꯎꯕꯗꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯄꯨꯜꯂꯝꯃꯤꯕ ꯑꯗꯣꯝꯅ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯈꯪꯅꯔꯤꯉꯩ ꯃꯇꯝꯗꯣ ꯑꯗꯨꯗ ꯄꯨꯟꯃꯤꯟꯅꯔꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯤ ꯈꯪꯗꯦ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯥ ꯍꯥꯏꯗꯤ ꯅꯧꯅ ꯑꯃꯨꯛ ꯑꯗꯣꯝꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯑꯣꯏ ꯍꯥꯏꯗꯤ ꯃꯥ ꯀꯥꯎꯕꯃꯛꯇꯤ ꯁꯨꯀꯥꯎ ꯀꯥꯎꯈꯤꯗꯦ ꯑꯗꯣꯝꯒꯤ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯞꯅꯈꯤꯕ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯁꯨ ꯑꯗꯣꯝꯗ ꯅꯨꯡꯁꯤꯗꯅ ꯇꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗꯅ ꯂꯥꯞꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗꯦꯕ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯗꯣꯝꯁꯦ ꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯤ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯦꯛꯁꯀꯤ ꯀꯔꯦꯟ ꯏꯅꯔꯖꯤ ꯀꯩꯅꯣ ꯄꯥꯏꯜ ꯅꯝꯕꯔ 2 खंबा इचिल इनाउसिंगी एक्सकी करी इनर्जीनो ओके पाइल नंबर 2 खनबा इचिल इनाउसिंको अदोमगी एक्स अदोमगा लोइनरंबा मिसक मियोयदो नुपी ओइरगसुको अदोमगा लोइनरंबा नुपादो नत्रगा नुपा ओइरगसु अदोमगा लोइनरंबा नुपी अदो सुमाइना तौबा अदोमदा लोयल्दी यामना ओइको लोयल थमोइसिंबा नुपा नत्रगा नुपी अदुमाइंदी ओइको तौबदबु अदोम चुमगदी कमेंदा चुमे हाइना हाइबियो हाइबदि पुंसिगी एनी सिचुएशन अमा खोंग थांगमदाय मतमसिदने चुमनी नत्रगा लानी नत्रगा सिदै आउटकम करी थोरकनी अफबा ओइगद्रा फतबा ओइगद्रा ना खंदबा हाइदी जो मन में आए हाइदी करे हाइबे मोंग हाइदी थमोइदा लाकपा पुनिंगदा फावरकपदो हेक्ता तौथोकपा मियोइदो अदुमाइना हाइबदि ओइब्रा अकी अखंग कयमता लेतबा हाइबदि रिक्स कयमता लौदबिदा अदुम हाइदी थांनिंगबा खोंथांदो थांबदो अदुमाइना तौबा मिसक मियोइ ओइब्रा angang gi type tai tare angang sina awang mo phama ma dai chongdaba matam da su ma sokani pangani haibagi adumaina wakhalon du leite dana adumaina oiba loyal thamoi singwa mi di oiko aduga adumaina kainoma tawramdai matam sida haidi thabam tawramdai matam sida natraga wam hairamdai matam bu oiba oitarga kem khantha dabida khalakpoi hekta phat tawthokpado adumaina tawba misak miyoi oina tawi haina utliko adonga adongi egg se adom loine aduga sigi maram sina maram oirakanda kaino haiba matamda karigumba kandadi masi haibadi awaba nungaitaba adumaina tanja lakpasu yawi ko yawi haibadi ꯈꯟꯊꯗꯅ ꯍꯥꯏꯗꯤ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡꯅꯤꯅꯕꯀꯣ ꯑꯗꯨꯒꯤꯗꯨꯗ ꯌꯥꯝꯅ ꯋꯥꯕ ꯅꯠꯇ꯭ꯔꯒ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯕꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯤꯆꯨꯋꯦꯁꯟꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯟꯖꯥ ꯑꯃ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯑꯗꯣꯝꯒ ꯂꯣꯏꯅꯔꯤꯉꯩ ꯃꯇꯝꯗꯣ ꯑꯗꯨꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯟ ꯁ꯭ꯇꯦꯞ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯑꯋꯥꯕ ꯍꯥꯏꯕ ꯃꯣꯃꯦꯟ ꯈꯔ ꯎꯅꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯥꯡꯀꯛꯁꯨ ꯊꯣꯛꯄꯗꯤ ꯃꯥꯜꯂꯦꯀꯣ ꯅꯨꯄꯥꯁꯦ ꯑꯦꯛꯁꯟ ꯇꯦꯀꯔ ꯑꯃꯗꯤ ꯑꯣꯏ ꯑꯦꯛꯁꯟ ꯌꯥꯝꯅ ꯂꯧꯒꯟꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯒꯁꯨ ꯍꯣꯠꯅꯒꯦ ꯑꯦꯛꯁꯟ ꯇꯧꯕ ꯑꯗꯣꯝꯒ ꯂꯣꯏꯅꯔꯤꯉꯩ ꯃꯇꯝꯗ ꯃꯣꯃꯦꯟ ꯑꯃ ꯂꯥꯛꯑꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤꯁꯤꯗ ꯑꯣꯏꯕ ꯌꯥꯏꯀꯣ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯀꯥꯟꯗ ꯍꯥꯏꯗꯤ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯈꯝ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯈꯪꯕꯤꯗꯕꯗꯣ ꯀꯔꯤꯌꯔꯗ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥꯅ ꯌꯥꯝ ꯍꯣꯠꯅꯖꯩꯗꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯄꯣꯖꯤꯁꯟꯗꯣ ꯃꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯗꯨꯒ ꯍꯥꯏꯗꯤ ꯐꯪꯉꯛꯇꯕꯗꯣ ꯄꯣꯖꯤꯁꯟ ꯑꯗꯨꯃꯥꯏꯅ ꯌꯥꯝꯗꯤ ꯋꯥꯅ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗꯕꯨ ꯍꯥꯏꯕ ꯑꯣꯏꯇꯥꯔꯁꯤꯅꯦ ꯃꯥꯅ ꯀꯩꯅꯣꯝꯃ ꯃꯥꯒꯤ ꯒꯣꯜ ꯑꯃ ꯁꯦꯠ ꯇꯧꯔꯒ ꯁꯤꯒꯤꯁꯤ ꯐꯪꯅꯕꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯀꯥꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯒꯣꯜꯗꯨ ꯐꯪꯕ ꯍꯥꯏꯗꯤ ꯉꯝꯗꯕꯗꯣ ꯃꯥꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯃꯥꯏꯅ ꯉꯝꯗꯕꯒꯤ ꯃꯣꯃꯦꯟ ꯑꯃ ꯍꯥꯏꯗꯤ ꯊꯦꯡꯅꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯗꯣꯝꯒ
ꯂꯣꯏꯅ ꯈꯪꯅꯔꯤꯉꯩ ꯃꯇꯝꯁꯤꯗ ꯇꯧꯕꯗꯕꯨ ꯃꯥꯅ ꯌꯥꯝ ꯋꯥꯔꯤꯕꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕ ꯄꯣꯠ ꯑꯃ ꯐꯪꯉꯝꯗꯥꯏꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯐꯪꯗꯦꯗꯅ ꯌꯥꯝ ꯋꯥꯅ ꯇꯥꯟꯅꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕ ꯑꯃ ꯃꯊꯧ ꯇꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕ ꯃꯊꯧ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯑꯗꯣꯝꯒ ꯂꯣꯏꯅꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯗꯤ ꯊꯦꯡꯅꯈꯤꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯑꯦꯛꯁꯟ ꯇꯦꯀꯔ ꯑꯣꯏ ꯍꯥꯏꯕꯗꯤ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯃꯥꯅ ꯍꯣꯠꯅꯩꯗꯣ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯑꯣꯏꯗ꯭ꯔꯃꯤꯅ ꯇꯣꯛꯊꯣꯛꯑꯒꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯣꯏꯗꯕꯗꯣ ꯑꯁ ꯑꯩ ꯋꯥꯔꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯏꯗꯤ ꯇꯣꯛꯊꯣꯛꯑꯒꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯣꯏꯗꯕꯗꯣ ꯑꯩ ꯑꯃꯨꯛ ꯍꯣꯠꯅꯒꯦꯅ ꯑꯃꯨꯛ ꯅꯧꯅ ꯇꯧꯒꯦꯅ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯇ꯭ꯔꯦꯠ ꯑꯃꯗ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯅꯧꯕ ꯇ꯭ꯔꯦꯠ ꯑꯃ ꯍꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤꯁꯛ ꯃꯤꯑꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯦꯟ ꯏꯅꯔꯖꯤꯁꯦ ꯑꯗꯣꯝꯒꯤ ꯑꯦꯛꯁꯇꯨ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯀꯣ ꯊꯃꯣꯏ ꯀꯥꯏꯕ ꯃꯑꯣꯡꯁꯦ ꯑꯗꯣꯝꯒ ꯃꯥꯒ ꯂꯥꯞꯅꯈꯤꯕꯗꯨꯒꯤ ꯃꯔꯝ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟ ꯃꯥꯁꯦ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯕ ꯅꯠꯇ꯭ꯔꯒ ꯈꯪꯅꯅꯤꯡꯕꯁꯤꯗ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃꯅ ꯌꯦꯠꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯛꯄꯒꯤ ꯃꯔꯝ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯣ ꯌꯥꯝ ꯊꯃꯣꯏ ꯀꯥꯏꯕ ꯃꯣꯃꯦꯟ ꯑꯃꯗ ꯂꯩ ꯑꯗꯣꯝꯒꯤ ꯑꯦꯛꯁꯇꯨ ꯑꯗꯣꯝꯒ ꯂꯥꯞꯊꯣꯛꯅꯈꯤꯕ ꯌꯥꯝ ꯀꯨꯏꯈꯤꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯒ ꯀꯥꯏꯅꯕꯁꯤ ꯁꯤꯒꯤ ꯃꯥ ꯅꯤꯡꯉꯝꯗꯕꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯇꯧꯕꯇꯕꯨ ꯑꯗꯣꯝꯒ ꯀꯥꯏꯅꯔꯤꯕꯒꯤ ꯃꯔꯝꯁꯦ ꯁꯤꯒꯤꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯗꯣꯝꯒ ꯀꯥꯏꯅꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯩꯅꯣꯅꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯣꯝ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯗꯕ ꯑꯗꯨꯒꯨꯝꯕꯩꯗꯤ ꯑꯣꯏꯗ꯭ꯔꯦ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯊꯥꯔꯠ ꯄꯥꯔꯁꯟ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯌꯥꯝ ꯅꯛꯅꯕ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯒꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯑꯣꯐꯤꯁꯇ ꯑꯣꯏꯔꯁꯨ ꯀꯂꯤꯛꯁꯤꯡꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯌꯥꯝ ꯅꯛꯅꯕ ꯑꯗꯣꯝꯅ ꯌꯥꯝꯅ ꯊꯥꯖꯖꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯥꯏꯗꯤ ꯊꯧꯑꯣꯏꯟꯁꯤꯟꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯞꯊꯣꯛꯅꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯀꯛ ꯑꯃꯨꯛ ꯈꯛꯇꯗ ꯅꯠꯇꯕ ꯍꯧꯖ ꯀꯌꯥꯗꯒꯤ ꯁꯨꯝ ꯀꯛ ꯇꯧꯔꯀꯥꯟꯗ ꯑꯗꯣꯝ ꯑꯅꯤꯒꯤ ꯂꯥꯞꯅꯔꯤꯕꯩ ꯃꯔꯝꯁꯦ ꯁꯤꯒꯤꯁꯤ ꯊꯥꯔꯠ ꯄꯥꯔꯁꯟꯁꯤꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯑꯦꯛꯁ ꯑꯣꯏꯔꯒ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯕꯁꯤꯡꯗꯤꯀꯣ ꯑꯦꯛꯁ ꯑꯣꯏꯔꯒ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯕꯁꯤꯡꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯤ ꯃꯥꯒ ꯂꯣꯏꯅ ꯈꯪꯅꯔꯤꯕ ꯃꯔꯨꯞ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯈꯪꯅꯈ꯭ꯔꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯣ ꯑꯗꯨꯒꯒꯤ ꯂꯥꯞꯅꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯇꯥꯡꯀꯛ ꯑꯃꯗꯤ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯒꯤ ꯑꯦꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯔꯤ ꯏꯃꯣꯁꯅꯦꯜꯂꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯕ ꯐ꯭ꯔꯦꯟ ꯑꯃ ꯀꯥꯏꯅꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯕ ꯉꯥꯛꯇ ꯅꯠꯇꯦꯕꯀꯣ ꯅꯨꯡꯁꯤꯕ ꯐ꯭ꯔꯦꯟ ꯑꯃ ꯀꯥꯏꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯀꯥꯔꯠꯁꯤꯅ ꯍꯥꯏꯁꯦ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃꯒꯤ ꯃꯈꯨꯠꯇꯒꯤꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯣꯃꯦꯟ ꯑꯃꯗ ꯂꯩ ꯐꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯁꯤꯡꯒꯤꯀꯣ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯑꯦꯛꯁꯇꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯗꯣꯝꯗ ꯖꯦꯟꯇꯜ ꯒꯥꯏꯗ ꯃꯆꯥ ꯑꯃꯃꯝ ꯄꯤ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯍꯤꯂꯤꯡꯒꯤ ꯃꯊꯧ ꯇꯥꯔꯕ ꯁꯣꯜ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯔꯕ ꯁꯣꯜ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯀꯔꯤ ꯇꯧꯗꯣꯏꯅꯣꯗ ꯀꯟꯐ꯭ꯌꯨꯖꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯁꯣꯜ ꯃꯌꯥꯝ ꯑꯃ ꯍꯦꯜꯊꯀꯤ ꯏꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯅꯤꯡꯕ ꯁꯣꯜ ꯃꯌꯥꯝ ꯑꯃ ꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯀꯨꯞꯄ ꯄꯥꯔꯁꯣꯅꯦꯜ ꯔꯤꯗꯤꯡꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯑꯃꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯀꯥꯏꯅꯔꯁꯤ ꯁ꯭ꯇꯦ ꯄꯣꯖꯤꯇꯤꯚ ꯀꯤꯞ ꯁꯥꯏꯅꯤꯡ